UPF KNO na condemn tawragle handak ikhang khangawna Churachandpurda naha kharana hingsagi thawong kaya chatharakiba adubu lainga su agreement sign tawnariba United People's Front UPF amasung Kuki National Organization KNO na akanba mawongda condemn tawragle hawkiba chahi ani helaba matam asida majority furupna Kuki zo miyamgi mathakta mihat mipun chatharakpadagi amade yummai thabadagi miwai lising kaya mayumda changba ngamdana awaba kaya mayokna duna ngasi su leire Kuki zo community gi mathakta satharagliba ethnic cleansing satharagliba sigi achumba wayel fanghanbaga loinana Kuki zo miyamgi oiba tokhaiba laingak ama lehenaba community asigi miyamda demand tawdunu lagle Kuki zo miyamgi matam pumbagi ingtapa punsi mahing amada lehenaba pandamda legislature yawba union territory amagi formda separate administration ama lehenaba demand asi PB naba center laingaki Ministry of Home Affairs MHA ga UPF KNO ga wari sanabagi thabak chathare asigumba chairak asida aikhoi isamaki taunda amuk hanjinaba hingsagi thawong chathabagi thabak makha tana tawdanaba wafam su thamlakle